Lakhipuronline puthok-saba Mars ki tang kun mathoi Laibak pokpa numit ki Khomjinba Pao tabirasi. Ahanbada maroi pa Pao. Assam Assembly da ngasi pukhatkani hairiba Barak Valley Act 2023 bill asibu Tampak asigi tongan ba community singna sakwanakre. Assam University Manipuri Student Union na sinduna taranithoirak suba Manipuri Get Together Come Cultural Fest pangthokre. Mikap thoglasi ekhoi haiba kholau puduna chatliba maifagi khongset ngarang mapani sukre. Barak Dairi na sinduna Krishi Bigyan Kendra Kasargi maigedagi Lomi Singi Awareness Program ama pangthokre. Nipan suba yauseng kumai ki sarukama oina hozai dholpukri da kangsanakre amasung anauba loop ama semkre lairik phongkre saireng sedinakre. Haujik mapungoi ba pau tabirasi. Sonai ge MLA Karimuddin Borbuyana Assam Assembly da ngasi March ki tang kunma thoida pukhatkani hairiba Barak Valley Act 2023 hairiba bill asigi matang da ngarang konjeng laikai da leiba Manipuri Guest House da khana nainakre matam marang kaina phangkhidabana miyam pumnamakna yawba ngamkidrabasu tinkiba miyoi singna act asibu kupna nainaraba matungda act asibu saugotpa haina lepnakre hairi adumoinamak act asigi jurisdiction Barak Tampak ki oibana Barak Tampak ki wangmada leiriba Manipuri singi kari phibam oigadaba haiba chayetnaba leikhi ani subada Assam sinba thungna koliba Manipuri Development Council ki phibam kari oigadaba haibada sukhanakhi ahum subada bill asina act oiraglaba matamda hojik Manipuri singna taliba Manipuri Autonomous Council ki phibam kari oirakani haibana chingbagi matangda sukhanakhi hairi act asigi schedule 1 da jawriba community taramangana act asibu sagoliba sida Manipuri aikhoisu yahobu chungani haiba wafam khanaki haina Dr. KN Chan Singha Arambam Nandababu Lairelakpam Champalal S Komlakanta Singha L Prajamani Singha amadi Mutum Gunadhon Singha na khodiyak piba cherol amada phongdorakle Barak Tampak ta choijaina na tariba kanglup singge oiba Barak Valley Act 2023 hairiba bill asigi matangda ngarang Silchar da Tampak asigi tongan ba miyoi kanglup singge oiba mifam ama pangthoktuna khana naina kiba kalenana hairiba council asigi matam chahi ahumdagi manga phawba sangdoganba nupi singi chada kontra hum do reserve thamba Barak Tampak ki mapanda leiriba Tampak asigi miyoi kanglup singsu council asigi manung chalhanba haibana chingba wafam sing pukhanaki Mifamna selthum mahi masingi lamda sothariba miyoi kanglup singi tamak MLA Karimuddin na pukhatkadaba bill asibu sagotpaga loinana thagatpa phongdoknaki hairi बैकवर्ड एरिया बैकवर्ड जनजाति होने के नाते पिछले बार जैसे हिल्स टाइप डेवलपमेंट काउंसिल है उसमें भी हम लोग का नाम तो मेंशन है लेकिन हम लोग को कोई अधिकार नहीं मिला इसलिए हम लोग चाहते हैं कि हम लोग को भी ये अधिकार कोटा के रूप में मिले तो हम लोग के लिए भी बहुत अच्छा बात होगा पीटीजी के अंदर में नॉर्थ ईस्ट में अगर है तो रियांग लोगों का कैटेगरी में आते हैं पीटीजी के अंदर में वो पीटीजी भी हम लोग को नहीं मिल रहा है जिसके कारण से हम लोग का ये रियांग डेवलपमेंट काउंसिल डिमांड करने का हम लोग दिवस हुआ है इसलिए हम चाहते हैं कि ये डेवलपमेंट काउंसिल हम लोग को भी मिले এখানে তো ভালোই কথা তথাপি কিছু কিছু জায়গাতে আমাদের কথা আছে যেমন একটু আগে আমাদের এস কমলাকান্ত সিংহ এবং এ নন্দবাবু সিংহ যে কথাটা বলেছেন যে আমাদের বর্তমানে ডেভেলপমেন্ট কাউন্সিল আছে এইটা সম্বন্ধে আমরা কি হবে এবং শুধু বরাক ভ্যালিতে যদি বিলটা যদি পাস করে আমাদের সম্প্রদায়ের লোক বরাক ভ্যালির বাইরে যারা আছে তাদের ব্যাপারে কি হবে এবং আমাদের অটোনমাস কাউন্সিল ডিমান্ড করানো হয়েছে এইটার ব্যাপারেও কি হবে কিন্তু এগুলা চিন্তাধারা করে সব কিছু আলোচনা করার পরে আমরা ভেবেছি যদি এগুলাও যদি বহাল থাকে বা এই এক হিসাবে বর্তমানে এমডিসি যে আছে এটা তো এক হিসাবে নয় সুতরাং এইটা বিল হিসাবে বা এক হিসাবে যদি হয় এটা বহুত শক্তিশালী হবে এবং আমাদের কিছু উপকৃত হবে বলে আমরা এটাই আশা করি Assam University Manipuri Students Union na sinduna when Kanglaipak meets Barak haiba pantamda Assam University Silchergi Bipin Chandrapal Seminar Hall da Tarani Thoirak Suba Manipuri Get Together Come Cultural Fest Mars ki tangkun ningthau ka panumita pangthokre
Najali pangal piriyu ima najali pangal punsi sindha pangjage punsi sindha Thorom asida Manipuri Development Council Government of Assam ki chairperson Mutum Rina Singh, Assam University Manipuri Students Union ki President amadi National Awardee Khomjinba Krishnamon amadi Assam University Silchar ki HOD Department of Linguistics Professor KH Dhiren Singh na Chief Guest President amadi Guest of Honor oina saruk yakhi. Chief Guest ki warol piraduna Mutum Rina Singh na hai mahiroi oiringai matamda lairik tamna khunai gi wakal khanbiu lairik heiraga samaj gi wakal khanba ngamdrabadi lairik tambagi kanaba leite mahiroi oiringai da maitiba nangle haiduna ningan biganu honnababu leptrabadi mai pakane mahiroi singna tungi punsida khunai gi awonba porakani haibagi thajaba thamli haina mahakna phongdokhi loinana Assam University Manipuri Students Union ki President Khomjinba Krishnamon na hai Assam amadi Manipur dagi University asida tamlipa pumnamakna amata oina matam pumbada mateng pangnasi amadi University asida aikhoi gi oiba saktam ama thamnanaba honabada pumnamakna mateng pangbiu haina phongdokhi ayuk pung tara tabada maira chukatlaba matungda Romila amadi mahaki kangbuna sahyo isai sakhi Samurai Latpam Omkarna taram naukpagi warul pikhi Hizam Bijetana Thoromasigi keynote address pathokhi Thorumga mari lenana nat ki oiba jagoi sei kaya pangthokhi bakalenana anoba mahiroi sing saktak pagi thorumsu pangthokhi loinana Mr amasung Miss Fresher su khanki aroibada saisakpa Kennedy Khumangi isei kaya sakpiduna thorum chinglemna loisinki I comfort with the jeans sally, a chuidar sally, bus cut set cunning, but a mitegi thodom the mitegi problem the I mitegi panic set cunning habaduku, Mina Kari tapi do non, not that a email Tamibasi Kari Pedule, gave a single mamuli post a single Agi Jati Ueba, Todom, Agi Jati, Agi Punama Sadi Ueba. Agi समाज की ओइबा अफबा थबक तोबदी आई लाइक हाइबी अमा ओइरगदी आई से बिना फॉलो तो हनगदबने अब अफबदा दे अमा खगना कमाई तोबने हाइबदा जामना ने कोई साहस लेबा ताबनी को अलान मम उरा तारी जो चुंदोप ngamba ताबा ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯌꯨꯅꯤꯇꯤ ꯑꯣꯏꯕ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯤꯁꯤꯡꯒꯤ ꯃꯔꯛꯇ ꯑꯦꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯂꯛꯄ ꯅꯠꯇ꯭ꯔꯒꯅ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯐꯦꯁ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯍꯥꯏꯕꯗꯤ ꯁ꯭ꯇꯨꯗꯦꯟꯠ ꯑꯁꯤꯒꯤ ꯑꯝꯕ꯭ꯔꯦꯂꯥ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯑꯝꯕ꯭ꯔꯦꯂꯥ ꯑꯁꯤꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯑꯃ ꯃꯇꯝ ꯄꯨꯝꯕꯗ ꯂꯩꯖꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯈꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟꯅꯤ ꯌꯥꯝꯅ ꯁꯥꯡꯅ ꯍꯥꯏꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯅꯧꯅ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯏꯝꯄꯣꯔꯇꯦꯟꯠ ꯑꯣꯏꯅ ꯂꯧꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯅꯧꯅ ꯀꯥꯈꯠꯂꯛꯂꯤꯕ ꯐ꯭ꯔꯦꯁꯔ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯅꯧꯕ ꯃꯉꯥꯜ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯗꯒꯤ ꯃꯥꯏ ꯄꯥꯛꯇꯨꯅ ꯑꯐꯕ ꯔꯤꯖꯜꯠ ꯄꯨꯈꯤꯗꯨꯅ ꯑꯅꯧꯕ ꯃꯍꯩꯔꯣꯏ ꯂꯥꯛꯄꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄꯤꯗꯨꯅ ꯃꯈꯣꯏꯗ ꯑꯩꯈꯣꯏꯒꯤ ꯁꯛꯈꯪ ꯃꯥꯏꯈꯪꯅꯗꯨꯅ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯌꯥꯏꯐꯕ ꯃꯪꯒꯣꯜ ꯑꯣꯏꯕꯒꯤꯗꯃꯛꯇ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯁꯤꯟꯕꯅꯤ Mikap thoglasi ekhoi haiba kholau puduna chatliba maifa gi khongchat ngarang mapanni suba numita Bontarapur da yokre mamangi numita numidang Bontarapur boli da leiba TH Managor Singha gi yumda numidang potharaba matungda ngarang boli gi mandopta mipamama pangthoki mipamda TH Managor na mipamapu Seram Herazit Thangjam Projen Tampak Mayim Rehanuddin Gauridas Sarmana daistapamki khongchat asiga mari leinana Maifa gi Chief Advisor Seram Herazit na haikibada Aikhoina state asida imaluna laik tambagi khudong chabadi phangraga Assam sarkar gi thabak changbadana Bengali Assamese Borolona thagadabani haibasi aikhoina yabangamloi aduna Maifa na imalon bu Assam sarkar gi associate official loan ohenabagi damak khongchat asi chachabani haiki Miphamda Tampak Mayim Salaudin Wahengbam Surendra Jasim Uddin su saruyakhi Matungda Maira Paibi Singna Boli dagi Bontarapur Irai Keithel Phauba Thinki Matungda Bontarapur Silong Lekai Maning Lekai
mayai lekai yauraba matung chauton emi school mamang da leiba jananeta hizam irabot ki mitamda maira katke matungda mamang lekai khuning thekta mutum saitabati gi yumda ayuki chaklen charba matung paunam arun gi yumda pangthokiba mifamda pasotombi singna mipamapo aduga thangjam rojen tampak mayim rehanuddin saram herajit taistapamki pasotombi singana imalun bukanbada banglatila ganganagar maira paibi lup singna saugatnaba honajagani haiki maifagi khongsadasi punna kilometer chamaga kunmathugi khongsat chattuna mitei amasung mitei pangal gi kun hombutara manga thungna chatle haina maifagi secretary general tampak mem salauddin khangalakli akogi ganganagar maira paibi senkathar maira paibi lupki raptagi ehangna hanana khuramjari ayangna haijaningbadi aikogi maitai jati ase mising yamna li mising likpagi maram oibana aikogi aidi chakhatki khongthangda yamna wana thoi aduna aikoi manaba amasu changi aikoi maitai se li aidra su manadragadi aikogi lona se kana to ganga aduna jaragadi aikoi mayam punamak se amata oina manasi manaraga aikogi maitai lona se aidi kannaba honasi haiba wafam masi thamjaraga Barak dairina silangduna Krisi Bigyan Kendra Kasargi Maigedagi Agrometeorology gi matangda awareness program ama Mars ki tang kun ningthauka benumita Kasar Lakhipur gi manungchana leiba Boromamda khungangda silangkhre program asida Barak dairi amasung Bikasi Agro gi member singna saruk yake Agrometeorology ki matangda khang hairaba Gramin Krisi Mausam Seva ki SMS Izaful Ahmad Animal Science की SMS Dr. Samsun Nehar Agrometeorology की Observer Hirok Jyoti Das na चिंगबना मियामदा इसिंग नुंसित होंगलकपना मरमोइरगा लौ सिंगुबदा थेंगनारिबा खुदोंचादबा कया सिगी मतांगदा खुदोंचादबा कया असिदगी लौमी सिंगना ngakthokchaba ngamnanaba weather forecast amasung weather advisory WhatsApp की खुथांगदा चेयोलामदा अनिरक पीगनी हाइना मखोइना सुगाइना खंगनखी अदुगा किसान सारथी कोबा लौमी सिंगी हेल्पलाइन नंबर की मतांगदा Helpline number 14426 हाइरिबा नंबर असिदा लौमी सिंगना फोन तौरगा मखोइना फंगनारिबा खुदोंचादबा सिंगी मतंगदा हंगबा यागनी हाइकी इसिंग इचाउना थुमजिनबा मफम सिंगी ओइना कृषि विज्ञान केंद्र न पुथोकपा फौ मखल अहुम सिजनदुना निमित 15 नि चुबना इसिंग थुमजिलबसु हिंगबा ngamba फौ मखलगी मतंगदसु संदोकना ताकपिखि मखाताना बर्मी कंपोस्ट सेम्बा मशरूम थाननबा अमसुंग ऑर्गेनिक फार्मिंग तौबगी मतंगदसु कृषि विज्ञान केंद्र दगी मतंग लोबिनाबा खंगालमखि हाइना बराक डायरी की माइगेदगी फोंदोरकले निपान सुबा याउसंग कुमई की सरुक अमा ओइना ओलासा मणिपुरी स्टूडेंट्स यूनियन होजाई डिस्ट्रिक्ट कमिटी न सिंधुना हेमाम दोला सिंह मेमोरियल कांग कंपटीशन धोलपुखरी मणिपुरी कला क्रिस्टी विकास केंद्र की कांगसंग दंगरांग हौदोखरे हौदोकपगी मैचता कलाखुन प्रोग्रेसिव यूथ एसोसिएशन अमदी मोइनापुर त्रिशूल क्लब सानकी हौदोकपगी थौरमदा मणिपुरी साहित्य परिषद पदुमपुखरी मसागी प्रेसिडेंट लोइतोंगबम विश्वजितना अथोइबा मिथुंगलेन ओइपिखि निपान सुबाय संकुमनि सरुकम ओइबा लेट हेमाम दोला सिंह मेमोरियल केस प्राइज कोई काम कंपटीशन सी गसी ओदोपन मिटी गसी औ बन मिटीदा कोई सानारि बट्टी मनी कलाकुन प्रोग्रेसिव यूथ एसोसिएशन अमोसुं मोनापुर त्रिशूल क्लब अनिगे मार्टा गसी ओपनिंग मैच कोई The Writers Platform Manipur Right Plate Koba Anoba Lupama Mars की तांग 18 दा सेमख्रे थौरमदा हानगी मंत्री लांगपोकलाकपम जयंत कुमार मणिपुर स्टेट सोशल वेलफेयर बोर्ड की हानगी चेयरपर्सन श्रीमती आर.के. नोयन सना नॉर्थ ईस्ट जोन कल्चरल सेंटर कोलकाता की मेंबर थिंगबाइजम सोरन कुमार मणिपुरी लिटरेरी सोसाइटी की प्रेसिडेंट नोंगमाइथेम किरण कुमार अमसुंग DM यूनिवर्सिटी की एसोसिएट प्रोफेसर डॉक्टर शरद चंद्र लोंगजम्बना प्रेसिडियम मेंबर सिंह ओइखि लूप की सेक्रेटरी कांगाबम इंगारेम्बना वेलकम अमसुंग कीनोट पिरोदना मणिपुरी खोरिरोलदा अनोबा महाव अमा पिननबा
ipa ipusingna thambiramba oral literature kaya bu liduna thamnanabagi pandamda lupasi linkhatpani haiki numida sida soram ibojaimane iba pognafam aigi haiba sereng lairik ama maikhum hangdoki thoromgi makha chatharakpa oina associate professor Sarat Chandra Longjambana Saidin Puren oiduna kabi kuntretna saireng saidinaki saknairaba kabi Nongmaithem Kiran Kumar Thingbaijam Soran Kumar Sarat Salam Rajkumar Gunachandra Masung Ajit Kumar Sharma na chingba kayasu saireng saidinaba sida saruyaki hairi Aroibada maruiba pau amukhanna Assam Assembly da ngasi pukhatkani hairiba Barak Valley Act 2023 bill asibu Tampak asigi tongan ba community singna saukatnakre Assam University Manipuri Student Union na sinduna Taranithoi suba Manipuri Get Together Come Cultural Fest pangthokre Mikap thoglasi ekhoi haiba kholau puduna chatliba maifagi khongset ngarang mapani sukre Barak Dairi na sinduna Krishi Bigyan Kendra Kasargi Maigedagi Lomi Singi Awareness Program ama pangthokre Nipan suba yauseng kumai ki sarukama oina hozai dholpukri da kangsanakre amasung anauba lup ama semkre lairik phongkre saireng saidinakre Lakhipuronline YouTube channel gi Khomjinba Pao sandok jaba ngasigi oinadi matang asida loijare